पाउजरी जुम्फम ओइबा मरोइबा पाउ खराब दे तौजरी hayeng पांथोकदोरबे केंद्र मरी गी मरक केमिकलदा कैंडिडेट तरागा मथोइना लंबा थेंगनरी पोलिंग स्टेशन को चनी सुमना अहुमदा वोटर लाख अमगा लिसिंग कुंथ्रागा मथोइ चहुम हुमदागा मथोइना भोट थादनगदौरी hayeng पांथोकदोरबे केंद्र मरी गी मरक केमिकल असिगिदमक सेम साबा पुनमक लोइखिबगा लोइनना डिस्ट्रिक्ट हेडक्वार्टर सिंगदगी पोलिंग पर्सनल सिंग मागी पोलिंग स्टेशन सिंगदा चनबा हौखरे मिखल पांथोकदोरबे केंद्र मरी असिगे पोलिंग स्टेशन चनी सुमना अहुमदा वोटर लाख अमगा लिसिंग कुंथ्रागा मथोइ चहुम हुमदागा मथोइना भोट थादनगनी मिखल असिगिदमक दरकार होइबा सेक्शन थौरांग लोकटपस लोइखरे पांथोकदोरबे मरक मिखल असिदा थौबालगी वांजिंग तेंथा लिलोंग केंद्र इम्फाल वेस्ट की वांगोई अमसुंग कांगपोक्पी की साइटु केंद्र ने असेंबली कंस्टिट्यूएंसी मरी की मरक मिखल असिदा कैंडिडेट तरागा मथोइना लंबा थेंगनरी वांगोई वांजिंग तेंथा अमदी लिलोंग केंद्र द कैंडिडेट अहुम अहुम लंबा थेंगनरी साइटु केंद्र द कैंडिडेट अनिन अकनबा लंबा थेंगनरी सरकार पारिबा बीजेपी न केंद्र अहुम द कैंडिडेट थादोकलगा लिलोंग केंद्र द इंडिपेंडेंट मेरिट अमबो सौगतली अदुगा चोंगसिनबा लेगाक असिदा यावरिबा एनपीपी नसु वांगोई केंद्र द कैंडिडेट अमा थादोकली अमदे ऑपोजिशन कांग्रेस पार्टी ने केंद्र मरी मक्ता थागतले hayeng ek pung tare taki numidang waram pung manga phawa mikhal asida voter singna vote thadaba yagani apunba polling station chari supna ahum asigi manungda polling station taragama pan irang thokan ba amadi polling station taragama pan irang thokpa yaba mafamni aina chief election officer na lauthoki baga loida da darkar oiba section thorong chi lokhat ba punamak loikhre polling station amom da security person mapan polling official manga BLO ama paramedics ani amasung videographer amam laigani masigidammaksu dargaroiba punamak laukhatre 22 wangoi assembly kendra gi vote thadaba yaraba apunba polling station nifuga mathoini aduga apunba voter na lising kungani thoi chanipan omdrani masigi manung da nupa voter lising taraga humdoi chadruk humdaga taret amade nupi voter lising taraga mari samaga marfudara ni thoi amasong third gender ama yaure 13 lelong assembly constituency gi vote thadaba yaraba apunba polling station nifuga mapanne aduga apunba voter na lising kunthraga ni thoi chahum marfudara ni panne masigi manung da nupa voter lising tara manga chanipan humraga taret amadi nupi voter lising taraga taruk changwa taraga nipan amasung third gender ahum yaure 34 wanging tenta assembly kendra gi vote thadaba yaraba apunba polling station nifuga humdoini aduga apunba voter na lising kunthama thoi chani taraga humdoini masigi manung da nupa voter lising tara manga chupna yang kayumdoi amadi nupi voter lising taraga taruk chamaga humpune 51 side to SD assembly kendra gi vote thadaba yaraba apunba polling station umdrane aduga apunba voter na lising kunthraga mapan chanipan marfu dara ne masigi manung do nupa voter lising taraga mapan changwa humraga mari amade nupi voter lising kun chahum taraga ni thoi amasung third gender mari yaure malim gi asoba lachat ama oriba covid-19 positive oibagi sang nong manong magi hengalak liba asidagi ngakthok na bai khoi kudimang na lengak na piriba SOP ngak no chatna ba honi bende se aina LJP Manipur State Unit ki General Secretary su oriba social worker khundak mungkan bana phawdokre wafam asingasi lamsang kendra ki manung daliriba covid-19 containment zone lauthokraba awang pochangbam khulen ki imung singda dongba da sangda ba yadraba chana thakna ba potlam kaya tengbang bagi khongchat amada phawdokibane khunrak pungkan ba midaina containment zone ki manung daliriba imung singda masana hakteng na awa panang laba mapan thokpa yadana lairiba singda chana thakna polam sing tengbang bagi makha chatharakpa khongthang amoina pangthokpani aina phongdokhe lepa leitana hiram kya da ngamjaba tengbang kya chotharaba kendra asigi khantuna ahing nongtil khangtena miyam gi social work torpa asigi namak to khunram ka kanba mitaibo maike dungi miyam na tawbibal khangba ulak bagal loinana harawa phongdok narakle nakala maromda jati gi jumperel sing kanbada thodang lomina se sarkar amasung maira paibi yauna tongan batla nai lop singna ni sagi mayuk to khongjang changsin dona ni cha thingna ba honara basulam damasi ni sa jon ba amadi sa bagi chang yam na wang khalakle Manipur sarkar na civil police yauna district sing da lairiba narf na hojik tamthireba ni sa heroin number 4 thingna na ba akang na ba thaurang amagi makhada ni sa jon ba amasung chaba phaba gi thabak chathari morelom dagi pusilak ba heroin number 4 yauna ni sa gi polam jing phaba gi changsu yamna wangli adubo Nisha John Bamio Sing Parabaso and you Bamatic Java Danti Matam Chana Pibangam Dana Lady Masimaru and Nisagi Carver Tori Bamio Sing Marumda Sarkar Sakti Pai Bamio Sing Chaurabani Ibagi Sing Nabamiam Gitamoy the Nunang Paure
ngasi ma Imphal East amsung Imphal West ki narcotic cell ki makha de lupa crore na khosing oiraba heroin number 4 jauna nisa makhal kaya so lep tana phakat le sarkar ki akan ba poktak matung ina greater Imphal manung da leiba nisa yon pham amade saba mafam sing da lep tan akan ba drive sa thaduna phaba ki thabak su chathari mamang da thoki treba mong da hauji loken yu yon pham sing da su akan ba drive sa thaduna nisa jon ba chaba phaba ki thabak su kan na sangchile handak te ikoi kuituna Imphal West ki mayang Imphal police station ki manung channa leiba oinam saung bungdagi mioi khara namang Imphal da leiba kabui khul amada sungba local ju thakrubadagi mioi ni fu hena laikan na khrabagi matung manungda mioi manga daikhitre thawdok adu da chena ba ju sungba imung amagi mioi ani su police custody da leire hojik thawdok adu da oinam saung bungi mioi na thakruba ju adu ki sample thadon yenglubada hu jawba bacha khara thengnare haibagi wafam lagle makata na lamda masigi kabui khulda songliba tongan ba ju sing ki sample sing loduna test tawbada mioi bana sinabada chokba mithalon ki chang yaure aibagi wafam su lakle oirakliba phibam asida kabui khul singda sungliba miyamna pamna thaknari ba ju asi kadai phoba aikhoi gi hakchang da sokli sokningai oibana tragana oidaba haiba adu yamna mamutan thijenba darkar oire manipur da thakpadagi segiba migi masing asuki matik yamkhre aduga haujik chu mei cha kaya ju thakpadagi sakhau sokpa liver sokpa yauna makhal makha kaya gi laina naduna awaba kaya mayuk naribane maramatuna lamda masida nisa gi mayukta sarkarna akan ba wari pama lauduna nisa thingna ba hona ba haibasi yamna maru oire dharma gi minda khudong chaba lauduna ju chungba amadi jonba gi thabaka si tokna ba aikoi punna bhab taminaduna tunggi jumbi oigadoriban harol singbo kanna ba hona si Maragasida Malem gi oina mioi lak taraga ni thoi lising kunthra ga mapan chamapan marfu drama thoi COVID-19 na nabadagi laikhidre COVID-19 laichat asina Malem gi lebak chani taraga ni panda sandokhiduna laichat asigi apunba confirm case million mari lising marfu lak marfu dra lising yang khaitaruk chatruk hompuga mari soki ba loidana mioi lak taraga ni thoi lising kunthra ga mapan chamapan marfu drama thoi laikhidre laichat asigi apunba active case masing million amat lak kun ganipat lising taraga manga sopnai ni phumapan oire masigi manungda mioi million amat lak kun gamapan lising kun gamanga sopna taraga mapan gi phibam luri phibam phare adubo mioi lising marfu dara sopna kunthra gi phibam luri amromda lachat asidi ki mioi million ahum lak yang khai lising ama chatu kun gamari gi phibam phagalaktuna tongan hospital sing ki discharge tawkhre malim gi oina america na khwaidagi lachat asina chokhala balebak oire Amerika da COVID-19 laichat asigi apun bakan pham case lak marfu drama pan lising kun ga taruk sahum kunthra soki baga loinana mioi lak ani lising ni fuga mathoi chupna kun taruk laikhidre laichat asigi apun ba active case masing lak kunthra ga humdoi lising ni fuga humdoi chatre supna ama oire masigi manung da mioi lising taraga ni pan chama ga humpu gi pibam lure adubo leibak asida COVID-19 laichat asigi mioi lak humpu ga humdoi lising ni fuga mathoi chatruk supna ahum gi pibam phagalaktuna disaster tawkhre Amarom da Manipur gi nyungtham nariba Myanmar da COVID-19 laichat asigi phibam nongma gi hengkalaktuna apunba confirm case masing lising yang khaitare chapan kunthra khamanga yaukhre laichat asigi phibam pharaktuna disaster tawba masing lising ni phugani thoi chama khumra ga nipan ne active case masing lising taraga mari chamri chupna manga oire Myanmar da laichat asigi phibam khara losilakliba asina maram oiraga section thawang kankit khre delimitation tawdana ba taknaraga ni tombe Sok lising ani kun mathoi gi census loidriba phawba delimitation tawna ba taknari da Supreme Court na aukibaning thauka panamita center Assam aduga ateida saihul ani gi madam pi khibada Manipur laikhak na puning singchina taksila dona state asige assembly aduga parliamentary constituency sing 2021 phawba delimitation tawdana ba India laingak taksila gani haina Manipur Democratic Alliance ki convener M Tombi na kanda phangdokre Paumising unabada convener asina hai Manipur Land Revenue and Land Reform Act 1960 aduga schedule tribe restoration tonaba constitution semdoknaba India laingak tataksilagani ainasu kanna phongdokhe sahi kunmari suraba anesan aim aduga India laingak kimarakta peace talk chataribadu atuba matamda loisalanning bagi apamba phongdokladona tombina hai Nakalani ki janaba purakpada Manipur ki territorial integrity sokpa wafam amata yauba yaroi haiba phirep adu amukhanna chesinna phongdokhe Maragasida combined team nami phanaba honaringai irang thoktona khunja singa muknakhre ekdiba ama maitha khre kar ama thugai khre ngasi nonga lamdai pung ama makhairam tabada Bisnupur district ki Kokta gram panchayat ward number 4 Kokta Khuman awang lekai da security personnel amadi Manipur police commando gi apunba team amana
aina jadaba thabak tawbani chingnaba MD Riyazuddin chahi 38 apokpa leikidraba liakat adi phananaba mayumda changlingai leikai gi miyosingna phaba yaroi haina chawnumoknaba thokre haire thawdok thokpham phangba pawda combined team aduna Riyazuddin gi jomda changlaga thibu humbagi thabak chatharingai leikai miyam hawrakduna mukdaba du thokibane mukdaba aduda miyam gi mopna henkalakpuna maram oiraga security persons na mapam adudagi gari ama nan thokhe aduga gari amadi accident thokhe accident thoktuna leiriba labuk to dasingiba car adu miyam na mingchan thogai khi aduga Honda Activa amana mai thakhe thawdok aduda security persons asok apan nangba yawbaga loinana masa kanjana ba blank phar su tawkhe thawdok aduga mari leina Moirang police station na case ama lokotuna thijinba hawkhre amromda thawdok adugi matangda JSEM semduna tha asigi taramathoi phawgi manungda asumaran thiduna chenari ba miyosing charak pigadabani karigumba charak pidrabadi akan ba khongjang changchen gani aina sungasi sathaki ba wakat mifam aduda saru yakhiba miyoi amana phangdokre aroi content check asigi maru iba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yengbiri pupunamak pathaga chari loinana channel asina domda kanarabadi subscribe like and share to ba kawhi kunu punamak po amuka na thaga chari